LAAN asina maram oiraga lanjennarakliba singgi CHAKTHUNG MATIK CHANA PHANG-HANNABAGI MATANGDA MEETEI Council MOREH AMASUNG MEETEI Society CHURACHANDPUR gi MEEHUT singna Hongi Commssioner Ashok Kumar ga Unnaduna Wari Shannakhre unaba aduda Hongi Commssioner Ashok Kumar na hai one-time special financial assistance ki ahanba installment gi chada kunmanga gi senfam fangdana leiba IDP singda tha asigi tara manga fawbagi manungda fangfam thokpa senfam sing fangalagani amaromda LAAN asina maram oiraga lanjennarakliba su relief camp ta leitaba IDP singi oinasu pangbaya ba mateng pangani hainasu Commissioner Ashok Kumar na thajaba pikhi nakal amaromda MEETEI Council MOREH amasung MEETEI Society CHURACHANDPUR na thadorokpa cherol mana Laishram Kamal Babugi Langlangzil Atubada Puthokpiu haina appeal torakli cherol sina hai lamdam asigi minister amasung MLA singi yumda miyamna thomjin ba aduda chenaba mioi sing police na fazinduna thamliba asi condition amata yaudana thadokpirako amadi lamdam asigi tampaki district kharada nahongnana amok avspa thamjilakliba asi laibak thibani ek asi manipur dagi maru fangna loktokpiu haina su cherol sina makhatari